Kautruk maningsingdagi, kautruk amadi laymakhongi maitai khulda, Kuki militantsing ni attack sa tharakre. Imphal West District amadi Kangpokpi District kalwanaba, kautruki maningsingdagi, Kuki militantsing na apaba makhalgi nong may amadi bom yauna, kautruk amadi laymakhongi maitai khulsingda landarakre. Khul nga pa maitai volunteer sing na su handuna kan mamawongda, nakalani na khuthok na re. Thaudok asi ngasi nung thilpung ani rom tarakpa dwai dagi hauna, Kuki militantsing na kautruk maningsingdagi, Bethel Kuki khulom dagi kumtharak laga landarak panihai re. Thaudok asi nung thilpung ama khara helakpa dwaida, Kuki sing na drone ama thagatuna mapam adugi phibam yanglamlaba matung, attack asi chatharaki banihai re. Pausi asi na hogjik faubagi waina fangba pauda, maitegi khul ngagliba local volunteer singda asogapan yaubagi pau laite. Nong may kamna bagi pau adu tabadagi pamdaba thaudok sing thoktanaba, security forcing su mapam adu da sangsilakre hai re.